HAKCHANGDA MARIK ama PAKLINGEIDA karamba MAKHALGI separate administration pige HAIBADU YENGSI haina Manipuri Chief Minister and Biren phongdokhrei wafam asing asi Manipur lengak na sinduna secretariat ki South Block ta leiba conference hall da pangthokhiba Kargil Divas ki thoramda Chief Minister and Biren phongdokhibani RD and PR Minister YENGSI preside tawduna pangthokhiba thoramadуда Chief Minister and Biren hai atopa leibak ta gi laklaga Manipur amadi India gi lammunge khanba element kharana victim card pairaga semjin sajinba wari puthokuna amadi makhoina kapsen lauksanabada kigadaba Chief Minister nate makhoina pamba tawsanu adumakpu aikhoigi lamdi aikhoina ngakani civil society organization kharana Manipur ase makhoigi awun pot ta yawrakpa lamgumna pangangang ba asida state government na madu yengduna amadi khanglaga leiroi Kangpokpida tawriba economic blockade amasung Churachandpurda tawriba fibam yengbani hairiba lamsing asi Manipur district ni masida apamba mawongda pangtok tawba yaroi aikhoigi HAKCHANGDA MARIK ama PAKLINGEIDA Manipur gi lam machet ama fawba lawba ngamloi haibasi Manipur thugai gi khaliba miyoi singna khangba phai natrabadi tunglam chatta sathiba fibam ama oirakani maramaduna ngangning bo wafam ngangduna media da pangthok thokano aikhoi leibaki damak hingani amasung sigani maduda kiningai amata laite makhoi kharana ki han khanghalaga aikhoi maduda chatkadabu sunnati Chief Minister N Biren makhatana hai Forest Act nawa lawde haibasi India gi constitution khongoi nabaga pakhakni maduda aikhoi kadai fawba khanglaga amadi taraga legani maramaduna aikhoi khudingmangna hingsa gi thabak thadoksi hingsa na tangdu leitaba purakpa ngamloi state government yamna sole haina khangano leibaga sina mafam matam ama hekta da Manipur gi lam ngakani ichil inaw ngaktani haiduna yengbani furup amada sokadaba amadi nungairoidaba wafam media da pangangang gi thabak asi khudakta lefaningi luchingba kharana parliament ki mifam haudringai mangoinana video puthoraktuna power ki damak maraibag masagi furup amadi maitai bu yona bahona rakiba thawong chathakiba du male masina leiba makai amuba machuna iraga lehoraga daba mioi ngaktani madu kanana tawbano haibadu khanglaknani famgi damak maraibag amasung masagi furup yonba ngamba mioi singna punsida mai pakpa sukman ngamloi hainasu Chief Minister N Biren makhatana phongdokhi Muy kari hai tare awun vote oni gaur ko lam dona Manipur si ngangine kayam yamna kayam kuina koi tolerate tawra state government si kayam kuina tolerate tawne koi kangpokpi gi economic blockade Churachandpur do hujik tawriba nasir yengmani koi it is our state land akhoi gi state ni Churachandpur state ki district amani kangpokpi khoi gi state ki district amani tenglopol khoi gi state ki district amani tawning ma kushi tawbad panya yagat budu nate akhoi amma himni nei akhoi gi i marik ama lejengi Manipur gi machet ma kai ba gai du mangdo nai thugai ni khalli ba kam mayam dai message so ai gi ngasi ai hai madu gi consequence am sathi na thokani aduna ngangning bu su pangang gano ngangning ba press statement thonging ba pangthok da thokano noma po adi noma sigdo leibne miyo ga bise noma po adi noma sigdo leibne madu izzat laina laibak ki damak miyang gi damak hinggadabni laibak ki damak sigdabni koi madu kiningai leite moi kharana threat tawga koi sakam tawgudab sunate separate administration HAKCHANG is machet ma paingai da karamba separate administration PBA yes miyoi bani Manipur it is not the first instance thokiba gatna mayam am leite parliament phangladaba numini ni ngairaga maribak majati maitai punamakpu Manipuri punamakpu India punamakpu yonanaba honariba phangi damakta dusu power gi damakta Pithibina leidenge madu amuba kalina iraga leiraga da miyoi singni madu soi tholakani kanana tawbuno ido aduguma betrayer majati bu yon mangamba mariba ko yon mangamba phangi damakta power gi damakta aduma miduna ma punsida mon mai pakane dekhanbirugo